Hello mayam. I sell them with doctor da chalinya ba. Kana kuire ina lok tawrai se lok khawai bi yadre ba. Lok se pangku da ku ba allopathic doctor da si ne adu su kana de ba ike lok lok khang ada ge pharmacy da ge su aina tonga na mu hidang na chajare adu su kana ba ko ba te na lai se ba. Masi tarani kumai tarani kham kan phang le ba. Ada mai tu tau le se ado me ai se ka do ira mo chempar ko dio ira mo chempar do ada du sa le ta do da yang halaga la ke se kare tang tau ko lai ye mo ya na papa ga lai da ba ti ga ne ya ki aru ka ho pa isa se khang ge da kai ha da ado me ya ngasi di ne sat pai sat ba chempar da doctor da sat pai sat ba do mela mo khum da su ha ka ke handak ti ano ba kai ke no me am lai na kai ba ina su video upload da ko da dum thing ne ya ba ano ba me am thing ne ya ba adi do inga si lo da me am da share to ra ke ko mo da to ra ka papa lai da di kai da papa lai da ba ai hap da te ba to ta tong do wa khan dum da da bai ta ra ni ai tong ta to ra ko na na kai kai do am ne to kai ne adu ga me am wa gi Jhoola ano no ba la ko si lo adi do me am da share to ra ke ko ji ko sa ni doctor da ai visit temple yo re na ming kai kai piam me ko mi odo lai ne ko mi na pa re elo je kana de ya ai hu si blood test to ba gi aram sia si da pham me kari gi test no di khang de ta do na tang blood test to thu ai na ha ai mi ne cái tang hai ni si da na kia này đi phần nhà mấy nó blood test thôi vậy tôi xây dựng mà khả năng này đúng suy thả lấy cái đó nó không như nào mà mình dòng quyền mà dòng quyền mà mi suy nghĩ tao được rồi anh ngầm ở thế là nabra cái gì đó lao xe đó em doctor chieng ure blood test ure report su dum khuda ta ada kon tai matung da report su phang ya ba aduga check tawrak ba da su khanau ge kem ta di leiram dre ba allergy oina tawri ni na hai ba lo khu ba ti na kha kui re na lo khu re je thama khai pha re ba numi tra nga ni rom su re ba ina lo khu re je numi tra nga ni rom su re ba dugai su cái yau ra mà để cái nó chỉ giờ nó blood test đâu rồi ba kiếm đi tàu làm thế đi đó cái nó hay ba allergy rồi nó tàu đi hai ba đó chỉ ngah Mela đó ngah xong rồi kìa sao cái gì rồi đấy khăn áo chứ máy chỉ sao là cái này lộc cũng phải khăn phải ba udah hàng đua cái đi lộc dạng khui ba này lộc Silchar cái lộc dạng khui ba Kumla matam na kumla ngata lay bodo de hajina tarbus ki matam ni walang dhaka ka changa bani na tarbus ka ta pai na lay re du sai am na ditang i pot adagi anggur ki matam na anggur ngata pai ba tarbus mai am de tarbus ham tang sai je pot
ꯃꯨꯖꯤ ꯑꯩꯈꯣꯏ ꯅꯅꯥꯒ ꯑꯩꯒ ꯃꯦꯂꯥ ꯆꯠꯄꯒꯤ ꯂꯥꯛꯑꯕꯅꯦꯕ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯒꯥꯔꯤ ꯇꯣꯡꯉꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯅꯥꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯆꯠꯂꯤꯁꯦ ꯌꯦꯡꯉꯣꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯃꯦꯂꯥ ꯆꯪꯐꯝ ꯒꯥꯟꯙꯤ ꯃꯦꯂꯥ ꯆꯪꯐꯝꯁꯤꯒ ꯂꯩꯔꯦ ꯑꯁꯤꯅ ꯑꯍꯥꯟꯕ ꯒꯦꯠꯅꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯒꯦꯠꯇꯒꯤ ꯑꯣꯏꯅ ꯆꯪꯉꯛꯑꯦ ꯊꯣꯛꯂꯛꯄꯗꯤ ꯂꯥꯁꯀꯤ ꯑꯔꯣꯏꯕ ꯒꯦꯠꯇꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯑꯁꯤꯒ ꯆꯪꯈꯤꯕꯒ ꯁꯤꯒ ꯂꯩꯔꯦ ꯄꯣꯠ ꯆꯩꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯣꯜꯂꯦ ꯆꯥꯅ ꯊꯛꯅꯕꯗꯤ ꯁꯤꯒ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯆꯪꯈꯤꯕꯒ ꯖꯨꯂꯨꯕꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯐꯪꯕꯅꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯃꯝꯗ꯭ꯔꯤ ꯑꯗꯨꯅ ꯗꯨꯀꯥꯟꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯕꯟ ꯇꯧꯅ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯀꯥꯏꯅꯪꯗꯕꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯂꯣꯏꯅ ꯍꯥꯡꯍꯧꯔꯦꯕ ꯑꯗꯨꯗꯣ ꯄꯨꯝꯅꯃꯛ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝꯗ ꯁꯤꯒꯅ ꯁꯟꯗꯥ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯏꯁꯤꯡꯁꯨ ꯊꯥꯗ꯭ꯔꯤ ꯒꯥꯟꯙꯤ ꯃꯦꯂꯥ ꯒꯥꯟꯙꯤꯖꯤ ꯐꯝꯐꯝꯗꯣ ꯑꯗꯨꯏꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯏꯁꯤꯡ ꯊꯥꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯁꯤꯒꯅ ꯑꯆꯥꯔ ꯂꯩꯔꯦ ꯑꯩꯗꯤ ꯒꯥꯟꯙꯤ ꯃꯦꯂꯥꯒꯤ ꯑꯆꯥꯔꯁꯦ ꯑꯩꯈꯣꯏ ꯁꯤꯒ ꯇꯔꯥꯄꯨꯔꯗ ꯁꯣꯞꯁ ꯃꯣꯏ ꯐꯪꯕꯅꯤꯅꯅꯦ ꯁꯨꯡꯂꯩꯕꯨ ꯂꯩꯕꯤꯔꯨꯗꯦꯕ ꯍꯥꯎꯕꯁꯨ ꯏꯍꯥꯎ ꯍꯥꯎꯖꯟꯗꯦ ꯑꯍꯥꯟꯕꯗꯤ ꯌꯥꯝ ꯆꯥꯔꯝꯃꯤꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗꯗꯤ ꯍꯥꯎꯕꯁꯦꯏꯍꯥꯎ ꯍꯥꯎꯖꯟꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯋꯥꯈꯜꯁꯤꯒꯅꯦ ꯆꯨꯝꯅ ꯑꯝꯇ ꯈꯟꯗ꯭ꯔꯦꯕꯀꯣ ꯀꯩꯀꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯍꯥꯞꯄꯒ ꯄꯨꯝꯗꯅꯕ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯂꯩꯔꯒ ꯆꯥꯗ꯭ꯔꯦ ꯂꯩ ꯄꯥꯝꯕꯤꯁꯨ ꯂꯩꯔꯦ ꯁꯤꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯂꯩ ꯄꯥꯝꯕꯤ ꯁ꯭ꯇꯦꯟꯒ ꯂꯣꯏꯅꯅ ꯑꯁꯤꯒꯤ ꯁ꯭ꯇꯦꯟꯁꯦ ꯑꯩꯈꯣꯏ ꯁꯤꯒ ꯇꯔꯥꯄꯨꯔꯗ ꯌꯣꯜꯂꯦꯕꯀꯣ ꯁ꯭ꯇꯦꯟꯁꯦ ꯂꯨꯄꯥ 100-150 100 ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯃꯦꯂꯥꯗꯗꯤ 150 ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯀꯣꯜ ꯂꯤꯛ ꯌꯣꯟꯐꯝꯅ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯐꯤꯛꯁ ꯔꯦꯠ 30 ꯁꯤꯒ ꯂꯩꯔꯦ ꯄ꯭ꯂꯦꯠ ꯑꯃꯗ 30ꯅꯤ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯒꯤꯂꯥꯁꯁꯨ ꯑꯗꯨꯝ 30ꯅꯤ ꯑꯗꯒꯤ ꯁꯣꯝ ꯁꯥꯏꯗꯇꯅ 20ꯅꯤ ꯁꯤꯒ ꯂꯩꯔꯦ ꯐꯤꯛꯁ ꯄ꯭ꯔꯥꯏꯁ ꯍꯥꯏꯅ 20 ꯄ꯭ꯂꯥꯁꯇꯤꯛꯄꯨ ꯑꯣꯏꯒꯦꯔꯥ ꯆꯥꯃꯁꯁꯨ ꯑꯣꯏꯒꯦꯔꯥ ꯆꯥꯃꯁꯁꯦ ꯃꯣꯏ ꯄꯤꯁ 3 ꯀꯤꯕꯁꯨ ꯂꯩꯍꯧꯕꯅꯦ ꯑꯗꯩ ꯄꯤꯁ ꯑꯃꯈꯛꯇꯪ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯂꯩꯍꯧꯕꯅꯦꯕ ꯃꯌꯥꯝ ꯄꯣꯠ ꯆꯩꯁꯤꯡꯁꯤꯒꯤ ꯃꯃꯜꯗꯤ ꯑꯝꯇ ꯍꯪꯉꯛꯇ꯭ꯔꯦꯀꯣ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯗꯨꯝ ꯂꯧꯔꯛꯄ ꯑꯗꯨꯒꯤ ꯁꯤꯒꯅ ꯂꯤꯟ ꯂꯩꯔꯦ ꯂꯤꯟꯗꯣ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯂꯤꯟꯗꯣ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯧꯔꯦ ꯀꯌꯥꯝ ꯇꯥꯡꯅ ꯂꯧꯔꯦ ꯑꯣꯟꯂꯥꯏꯟꯗ 170 180 200ꯒ ꯇꯥꯅ ꯂꯧꯏꯗꯣ ꯃꯦꯂꯥ ꯃꯐꯝꯗꯗꯤꯅꯦ ꯂꯨꯄꯥ 40 ꯍꯥꯏꯍꯧꯕꯅꯦ ꯑꯗꯨꯒ ꯃꯥ 70ꯗ ꯄꯨꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯍꯧꯔꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩ ꯄꯣꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯁꯤꯒꯅ ꯑꯉꯥꯡꯒꯤ ꯁꯥꯟꯅꯅꯕ ꯑꯁꯤꯒꯤꯁꯦ ꯂꯨꯄꯥ 10-10ꯅꯤꯀꯣ ꯑꯃꯗ ꯌꯦꯡꯉꯣ ꯈꯨꯖꯥꯏ ꯑꯗꯒꯤ ꯈꯥꯡ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯍꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯑꯩꯅꯅꯦ ꯃꯥꯒꯤ ꯇꯣꯡꯅꯤꯡꯕꯁꯤꯅ ꯑꯗꯨꯅ ꯇꯣꯡꯕ ꯆꯠꯀꯦ ꯅꯤꯡꯉꯥꯏ ꯇꯧꯕꯁꯤꯒꯅ ꯚꯤꯗꯤꯑꯣꯁꯨ ꯐꯖꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯀꯤꯂꯤꯞꯁꯤꯡꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯅ ꯄꯥꯝꯃꯝꯃꯕꯅꯦꯕ ꯀꯤꯂꯤꯞ ꯑꯃꯈꯛꯅꯦ ꯑꯗꯨꯏꯗꯨ ꯑꯁꯤꯒꯤ ꯀꯤꯂꯤꯞꯁꯦ ꯄꯥꯝꯃꯝꯃꯕꯅꯦꯕ ꯂꯨꯄꯥ 50 ꯍꯥꯏꯌꯦ ꯑꯗꯨꯒꯗꯤ ꯇꯟꯅ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯂꯨꯄꯥ 10 ꯄꯤꯕ ꯀꯤꯂꯤꯞꯁꯦ ꯂꯨꯄా 50 ꯑꯩꯅ ꯍꯥꯏꯔꯤꯅꯦꯕ 10ꯗꯤ ꯄꯤꯕꯅꯤꯀꯣ ꯑꯩꯅ ꯁꯤꯁꯦ 10 ꯄꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤ ꯍꯥꯏꯗ ꯁꯣꯝ ꯁꯥꯏꯗꯇ ꯐꯤ ꯌꯣꯟꯕ ꯀꯤꯂꯤꯞ ꯑꯃ ꯂꯩꯕꯁꯦ ꯑꯗꯨꯁꯦ ꯅꯨꯄꯤꯁꯤꯅ ꯊꯥꯡꯒꯠꯂꯛꯀꯅꯦꯕꯀꯣ ꯑꯁꯤꯒꯤ ꯀꯤꯂꯤꯞꯁꯦ ꯂꯨꯄꯥ 10 ꯄꯤꯕꯅꯦ ꯊꯥꯡꯒꯠꯂꯛꯇ꯭ꯔꯦꯗꯣ ꯑꯗꯨꯒꯤꯗꯣ ꯅꯨꯄꯤꯗꯨꯅ ꯂꯨꯄꯥ 50 ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒꯩꯗꯣ ꯑꯩ ꯑꯗꯨꯝ ꯈꯜꯂꯤꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯝꯕ ꯀꯤꯂꯤꯞꯁꯤꯁꯨ ꯂꯨꯄꯥ 10 ꯄꯤꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯒꯤ ꯑꯁꯤꯒꯅ ꯀꯩꯅꯣꯒꯤ ꯖꯣꯠꯀꯤ ꯈꯥꯡ ꯌꯥꯝ ꯂꯨꯝꯃꯦ ꯑꯁꯤꯒꯤ ꯈꯥꯡꯁꯤꯗꯤ ꯊꯣꯡꯕꯒ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯂꯨꯝꯃꯦ ꯑꯁꯤꯒꯤꯁꯦ ꯖꯣꯠ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯖꯣꯠꯀꯤ ꯈꯥꯡ ꯁꯤꯖꯤꯟꯅꯔꯤꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯂꯨꯝꯗꯦꯕꯅꯦ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯕꯣꯠ ꯇꯣꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯒꯤꯗꯤ ꯇꯤꯀꯦꯠ ꯀꯛꯑꯦ ꯃꯥꯁꯨ ꯕꯣꯠ ꯇꯣꯡꯍꯜꯂꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯆꯀ꯭ꯔꯤꯁꯦ ꯍꯟꯗꯛꯇꯤ ꯇꯣꯡꯕ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯁꯤꯒꯩ ꯏꯁꯤꯡꯁꯦ ꯌꯦꯡꯉꯣꯕ ꯏꯊꯦꯟ ꯊꯦꯜꯂꯤ ꯏꯁꯤꯡꯁꯦ ꯑꯗꯨꯒ ꯃꯥꯁꯤꯒꯩ ꯅꯨꯡꯉꯥꯏꯅ ꯇꯣꯡꯖꯔꯤ ꯄꯣꯠꯅꯤ ꯃꯤꯅꯤꯠ 5ꯗꯅꯦ ꯂꯨꯄꯥ 50 ꯂꯧꯕꯅꯦ ꯑꯗꯩ ꯃꯥꯅ ꯁꯤꯒ ꯕꯣꯠꯁꯦ ꯇꯣꯡꯉꯤꯉꯩ ꯁꯤꯒ ꯑꯩꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯀꯔꯤ ꯑꯗꯨꯝ ꯌꯦꯡꯉꯤꯅꯦꯕ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯕꯣꯠ ꯇꯣꯡꯍꯧꯔꯤ ꯑꯁꯤꯒꯤ ꯁꯔꯛꯁꯤꯒ ꯑꯩꯁꯨ ꯁꯤꯒ ꯂꯥꯛꯏꯅꯦ ꯑꯁꯤꯒꯤ ꯖꯨꯂꯥꯁꯦ ꯑꯩ ꯍꯣꯔꯦꯟꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯊꯥꯗ꯭ꯔꯤꯕꯅꯦ ꯁꯟꯗꯥ ꯇꯥꯗ꯭ꯔꯤꯗꯅꯀꯣ ꯑꯗꯨꯅ ꯑꯁꯤꯁꯦ ꯊꯥꯗ꯭ꯔꯤꯑꯕ ꯍꯣꯔꯦꯟ ꯊꯥꯔꯀꯥꯟꯗꯁꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯖꯨꯂꯥꯗꯣ ꯊꯥꯈ꯭ꯔꯦ ꯑꯁꯤꯒꯤ ꯖꯨꯂꯥꯁꯦ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯃꯃꯥꯡ ꯆꯍꯤ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯑꯃꯠꯇ ꯊꯦꯡꯅꯖꯗ꯭ꯔꯤꯕ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯦ ꯑꯁꯤꯒꯤꯁꯦ ꯆꯥꯏꯅꯥꯗꯒꯗꯤ ꯑꯗꯨꯝ ꯎꯔꯦꯕꯀꯣ ꯆꯥꯏꯅꯥꯒꯤ ꯃꯣꯏꯒꯤ ꯔꯤꯜꯁꯇꯗꯤ ꯑꯩ ꯑꯗꯨꯝ ꯎꯔꯦꯕ ꯁꯤꯒꯤ ꯖꯨꯂꯥꯁꯦ ꯑꯗꯣ
ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯤꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯇꯣꯡꯅꯤꯡꯉꯦ ꯇꯣꯡꯕꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯏꯄꯥꯏꯒꯤ ꯀꯩꯀꯩ ꯀꯩꯁꯨꯗꯤ ꯇꯣꯡꯈꯤꯔꯣꯏꯕꯀꯣ ꯑꯗꯨꯝ ꯈꯔ ꯏꯪꯅ ꯆꯤꯛꯅ ꯇꯣꯡꯒꯦ ꯃꯌꯥꯝꯅ ꯇꯣꯡꯅꯔꯀꯥꯟꯗ ꯑꯗꯨꯝ ꯇꯣꯡꯒꯦ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯒꯗꯤꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯇꯣꯡꯅꯤꯡꯉꯦꯕ ꯀꯤꯕꯨꯗꯤ ꯀꯤꯀꯣ ꯁꯤꯒꯤ ꯖꯨꯂꯥꯁꯤ ꯌꯦꯡꯉꯨꯁꯦ ꯂꯣꯡꯊꯦꯛ ꯊꯦꯛꯄ ꯑꯗꯒꯤ ꯁꯤꯒꯅ ꯖꯨꯂꯥ ꯂꯩꯔꯦ ꯑꯗꯒꯤ ꯑꯁꯤꯒꯅ ꯆꯥꯂꯣꯅꯤ ꯅꯤꯛꯄꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯋꯥ ꯑꯃꯈꯛ ꯁꯤꯌꯥꯔ ꯇꯧꯒꯦ ꯑꯁꯤꯒꯤ ꯖꯨꯂꯥꯁꯦ ꯀꯩꯒꯨꯝꯕ ꯇꯣꯡꯅꯤꯡꯕ ꯇꯥꯔꯒꯗꯤꯅꯦ ꯑꯍꯥꯟꯕꯗ ꯑꯁꯤꯒꯤ ꯆꯥꯂꯣꯅꯤꯁꯦ ꯍꯥꯟꯅ ꯇꯣꯡꯕꯩ ꯃꯊꯧ ꯇꯥꯏꯌꯦꯕ ꯖꯨꯂꯥꯗꯨꯒꯗꯤ ꯆꯥꯂꯣꯅꯤ ꯅꯤꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯕꯅꯦꯕ ꯑꯩꯗꯤ ꯆꯥꯂꯣꯅꯤꯗꯣ 2ꯔꯛ 3ꯂꯛ ꯇꯣꯡꯈꯔꯦ ꯇꯣꯡꯉꯒꯁꯨ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯗꯨꯝ ꯇꯣꯡꯒꯗꯕꯗꯣ ꯀꯤꯊꯨꯝ ꯇꯧꯔꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯋꯥꯡꯕ ꯆꯀ꯭ꯔꯤꯗꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦꯅ ꯈꯜꯂꯦꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯁꯤꯒꯅ ꯀꯔꯤꯅꯣ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯁꯤꯒꯅ ꯍꯤꯅꯤ ꯊꯥꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦꯕꯀꯣ ꯌꯦꯡꯉꯨꯗꯨ ꯍꯤꯅꯤ ꯁꯤꯗꯤ ꯅꯤꯡꯃꯥꯡ ꯂꯩꯗꯣꯔꯤꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯁꯨ ꯑꯅꯧꯕ ꯂꯥꯛꯏꯅꯦ ꯁꯤꯒ ꯃꯣꯏ ꯀꯩꯅꯣ ꯈꯔ ꯏꯔꯦꯀꯣ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯅ ꯄꯥꯕꯤꯔꯣ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯕ ꯀꯥꯡꯕꯨ ꯇꯣꯡꯕ ꯌꯥꯗꯦ ꯀꯔꯤ ꯀꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯁꯤꯒꯤꯁꯤꯁꯨ ꯀꯤꯖꯩꯀꯣ ꯁꯤ ꯐꯝꯃꯤꯗ ꯁꯨꯃꯥꯏꯅ ꯂꯣꯡꯊꯦꯛ ꯊꯦꯛꯂꯛꯇꯣꯏꯅꯦꯕ ꯃꯊꯛꯇ ꯌꯧꯔꯒ ꯑꯃꯨꯛ ꯙꯞ ꯂꯥꯎ ꯇꯥꯔꯛꯇꯣꯏꯅꯦꯕ ꯀꯤꯀꯣ ꯁꯤꯒꯤꯁꯦ ꯑꯇꯣꯞꯄ ꯃꯤꯒꯤ ꯕ꯭ꯂꯣꯛꯇ ꯑꯩ ꯑꯗꯨꯝ ꯊꯦꯡꯅꯔꯦꯕ ꯑꯗꯩ ꯘꯔꯤ ꯅꯨꯡꯗꯤ ꯁꯤꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯕ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯅꯤ ꯀꯞꯁꯤꯁꯨ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯁꯤ ꯆꯣꯡꯕꯁꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯆꯣꯡꯉꯦ ꯉꯥꯏꯍꯥꯛ ꯆꯣꯡꯍꯜꯂꯦ ꯃꯥꯗꯤ ꯏꯆꯥꯎ ꯆꯥꯎꯔꯦ ꯑꯗꯨ ꯃꯄꯨ ꯂꯥꯁꯇꯕꯨꯗꯤ ꯑꯇꯣꯞꯄ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯉꯥꯡꯁꯤꯡꯕꯨꯗꯤ ꯁꯨꯝ ꯆꯪꯉꯛꯑꯦꯕꯀꯣ ꯑꯁꯤꯒꯤꯁꯤꯅ ꯃꯤꯅꯤꯠ ꯀꯌꯥꯗꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯃꯨꯛ ꯑꯗꯨꯝ ꯆꯪꯕꯗ ꯉꯥꯏꯍꯥꯛ ꯆꯣꯡꯕꯗ ꯂꯨꯄꯥ ꯌꯥꯡꯈꯩ ꯂꯧꯕꯅꯦꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯍꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯔꯝꯗꯣꯏꯅꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯗꯧꯒ ꯃꯥꯟꯗꯦꯕꯣ ꯑꯁꯤꯒꯤꯁꯦ ꯇꯣꯡꯅꯤꯡꯕꯒ ꯐꯥꯎꯗꯦ ꯑꯩꯉꯣꯟꯗ ꯑꯗꯒꯤ ꯃꯌꯥꯝ ꯇꯔꯀꯤꯁꯀꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯦ ꯑꯃꯨꯛ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅꯤꯅ ꯅꯨꯡꯗꯥꯡ ꯄꯨꯔꯥ ꯃꯝꯗ꯭ꯔꯤꯕꯅꯤꯅꯅꯦ ꯃꯤꯁꯨ ꯇꯤꯟꯗꯦꯕ ꯑꯗꯣ ꯇꯔꯀꯤꯁꯀꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯑꯩ ꯅꯨꯄꯥ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅꯒꯤ ꯆꯥꯔꯛꯀꯗꯕꯅꯦ ꯃꯥ ꯌꯥꯎꯗꯕꯗꯣ ꯑꯩ ꯑꯗꯨꯝ ꯆꯥꯔꯛꯇ꯭ꯔꯦꯕ ꯑꯗꯒꯤ ꯃꯌꯥꯝ ꯑꯁꯤꯒꯅ ꯕꯦꯒꯁꯤꯡꯁꯦ ꯂꯨꯄꯥ ꯆꯥꯝꯃꯅꯤꯁꯦ ꯐꯤꯛꯁ ꯄ꯭ꯔꯥꯏꯁ ꯂꯨꯄꯥ ꯆꯥꯝꯃꯅꯤ ꯁꯥꯏꯠ ꯕꯦꯒ ꯑꯣꯏꯒꯦꯔꯥ ꯆꯣꯝꯊꯕꯤ ꯑꯣꯏꯒꯦꯔꯥ ꯖꯍꯥꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯂꯨꯄꯥ ꯆꯥꯝꯃꯅꯤꯀꯣ ꯁꯤꯒꯤ ꯕꯦꯒꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯂꯧꯁꯤꯜꯂꯒ ꯊꯝꯕ ꯌꯥꯏ ꯃꯤꯉꯣꯟꯗꯒ ꯒꯤꯐ ꯄꯤꯕꯒꯤ ꯑꯩꯁꯨ ꯑꯃ ꯂꯧꯔꯛꯑꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯑꯣꯠꯂꯥꯡꯊꯥ ꯑꯗꯨꯝ ꯆꯪꯉꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯦꯟ ꯑꯃ ꯂꯧꯕꯤꯔꯦ ꯐꯦꯟꯁꯦ ꯃꯣꯏ ꯂꯨꯄꯥ 150 ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯂꯨꯄꯥ 150ꯗ ꯐꯦꯟꯁꯦ ꯑꯃ ꯂꯧꯕꯤꯔꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯅ ꯒꯥꯟꯙꯤ ꯃꯦꯂꯥꯁꯤꯗꯤ ꯒꯥꯟꯙꯤꯖꯤꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯩꯁꯤꯒꯁꯨ ꯐꯣꯇꯣ ꯃꯆꯥ ꯑꯃ ꯅꯝꯃꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ